Manipur ki district manga gi manung chana leiba police station taruk na konba mafam singda Armed Forces Special Pass Act amukahan na thamjalakpada Lok Sabha MP Dr. Angomcha Bimol Akoijam na nungdang mafungdorakli. Center na Manipur da controversial oiba AFSPA direct thamjalakpa si handang na ahan bani AFSPA thamba thamdabagi firep asi hanadi state lengak na laurambani 1972 gi amendment matungda state amasung center animakta concurrent authority oina pirakibani adubu handak center na direct AFSPA thamjalakpa asi state lengak nathebani state ki power lectre haina phongna takle haina MP Bimol na mahake social media post ta thamlakli yamna coordinated oiba mongda insurgent activity thingnaba laurakpa firepni haina Ministry of Home Affairs ki November tang 13 gi notification da hairi adubu Manipur da hanadagi leiriba army paramilitary amadi state force ki apunba unified command headquarters na Manipur gi irang asi hauzik fawba lakshan bangamdana leiri AFSPA na Manipur da tungkoiba ingchikpa purakpa ngamloi political engagement transparent oiba community gi wari sanaba amadi khulai paiba singa lengak leiriba yanaba sing review tawba changi haina MP Bimol na phongdorakli Assam Rifles na Tengnopal District ki tongan ba maphamdagi chaurakna lupa crore hubudra mari lak yangkhaini thoirom gi oigadaba logi wangmada pushilakpa kwa maru kaya phagat pangamle hairi kwa maru sing adu logi wangmada tongan ba truck yangkhai ga hundoida Myanmar rom dagi ngamkhai lalaga pushilakibani Assam Rifles na akaknaba paw ama phangbadagi Tengnopal District ki ngamkhai ga tainaba mafam singda thi humbagi thabak chathabada lupa crore kunga hundoirom gi oigadaba kwa maru bag lishing ahum chamri Fagaki Sita village tagi crore ama lag humbudra taru romgi oigadaba kwa maru beg chani yangkhaiga manga phagat pangamki RRC village tagi lupa crore ani lag humbudra taru romgi oigadaba kwa maru beg chamri amadi lamlong khunau dagi lupa crore nifuga taret romgi oigadaba kwa maru beg lising taruk chanipan phagat pangamki bani hairi Delhi Police na pung kunmari chutna chathakeba Operation Kawach ki manung channa Delhi da leiba drug hotspot kumpu mari khangdok pangam khre amasung mafam chamapan toreta red chathakre chatliba tha asigi tara ni thoide ki tara humde fawba mayai ka ba polam gi mayokta Delhi gi tongan ba mafam singda chathakeba operation asida police na myoi lising ani chani nifu detain tawki makhoi manung da myoi chartred hen bana fa ki highway Special Commissioner Police Crime Branch Dibesh Chandra Srivastav gi matung inna Crime Branch Special Cell amasung District Tara Mangagi official sing yauna lebak asigi konung da leiriba Police Unit pumnamakna Operation asida saruk yaki Delhi Police na drug trafficking amasung distribution tingnabagi pandam da mamang chahi 2023 da Operation Kawach hongdokibani Operation aduda heroin cocaine ganja amasung khulai kaya phakatpa ngamki Operation adu Additional Commissioner Sanjay Bhatia amasung Deputy Commissioner Bisham Singh gi supervision makhada jathakibani Operation Kawach ki manung channa police na nopok thangba Delhi gi tongan ba mafam singda logi kwangmada hangliba hidak managi polam sing yonba dukan kaya da drive su chathakre highway Hojik Delhi amasung NCR ki mafam singda air quality ka hena phachilaktabana maram oiraga Commission for Air Quality Management CAQM na Graded Response Action Plan GRAP 3 thamjankhre aiba athing basigi manung channa construction ki thabak sing amasung BS3 petrol amasung BS4 diesel engine sing thau daraba khangankhre asigi matakta ka hena phachalaktriba air quality index asi yenglaga Delhi government na primary school ki class online class ki khuthang da toragani haina lauthokre Dranipa Laksuba Santos Trophy 2024-25 Sidagi Leba Asigi Tongan Mamapum Mapanda Hodokre December Kungani Twiba was a Tagadoriba Championship Asigi Group Digi Mesta Manipur Amadi Sikim Anina Lambat Henagani Hariba Mesa Tripuragi Umakanta Mini Stadium Nasanagani Group D Asigi Atopa Mesta Tripura Amadi Mijoram Anina Lambat Henagani